Chahi khudingi oina pangthoktuna lakpa Patriotic Writers Forum Manipur gi Patriots Day 2020 gi oina di sarkar gi athingba leiba coronavirus COVID-19 asina maram oirga lockdown total lockdown complete lockdown asina maram oiraga satpa khotpada khudong chadaba kayama mayok narakpa masina aikoina pangthok charamba hall ama wairaga achouba function lama oina 2008 lisingani nipandagi hauna forum na jum pangthoktuna lakchaba Patriots Day asi 2020 gi oina di aikoina YouTube ki khuthangda adum pangthok charani aina forum asigi president ama oina sigumba chathok chasinda yadaba athingba mayam asi leibana maram oiraga pangthokadawriba thauram asi yam chauna holda saireng saitinaba asi pangthoktuna lai launam chauba karam chauba English ki sarau langda oida padaba kayama hajin biduna 1891 ki sida polo ground da aikoi gi athauba pir tikendrajit ipu thangan makhoi bo phasi sakai kahanduna phasi gi maikhum uptuna punsi pikham nahan khiba asigumba sigi aikoina pendaba nungai taba awaba mayam ama phongtoktuna saireng saitinaraga saithaduna pangthok jaduna lakpani adu kumsi di laichat asina maram oiraga aikoina thauram si pangthokpada khudong chadabagi tamakta online gi khuthangda oina pangthok chare masigi damakta pumna makna ngakpigani aduga aikoina chahi khudingi su sum pangthoktuna lakpa thauram ama oibana mathang chi leptana pangthokningbadagi aikoina online gi khuthangda hairiba Patriots Day si pangthok chabani pumna makna forum asibu ngakpigani ahan mamakta Manipur live yang biriba punamaku ko mama kurumjari benana ngasi Patriotic Writers Forum Manipur na masigi tongan ba Guwahati Assam branch amadi Tripura branch ka punna khutsinna raga 2020 sijuaina 13 August Patriots Day athoba singi numit akai masi si malenguena COVID-19 gi sumba pandemic sina maram moirakanda miyam punna thaba thoram pangthukpa yadabana maram moiraga akai Manipur live ki YouTube channel sigi khuthangda akai athoba singi numit akai thoramasi pangthuk chabani masigi thoramasi mastada cooperation PB reiba Manipur live pu ikai khona bucheri lonena hariba channel sigi yang biriba masi khuthangda yang biriba puno pu Patriotic Writers Forum Manipur Assam amadi Tripura gi mukchilaga kurumjari adungai 1891 Anglo Manipur War harige hena thoidona khangnariba malengi miyamna thoidona singthanariba digumba apikpa lamdam ningtamna lejaramba iramdam kanglaipak Manipur asigi ningtamba se hanjannabagi damak chawrba British ki digumba angam athausinga duga athauba duga mairong yadana ireipak iramdam kannabagi damak thawaina pontha pikhaba digumba athaubi singa dugo aikoina ikai khuna utpa maduga loina hairiba athauba singa sigi manungda thoido hendona ngasi asi aikone kai khunna jariba si bi tikandajit pak haraga imphal mayonda hojojik leiba side minar asidaida matamdugi adugonlaba British ki mayokta adugamba lal hoki haibagi damakta mokoibu harsi tawduna bagi ngakta thori kongoi hukuna unsi pikhamna khiba lamdam sigi athoba mapari bi tikandajit amadi thangan general loina na hairiba athoba singa siga
tung inna chapminna khiba dugumba tonga tonganba athoba sing punam adubusu Patriotic Writers Forum Manipur maike digi ikai khona butcher Patriotic Writers Forum Manipur na ngasigi numida china lakpa sida Manipur ge miyam amadi soijaina khraba ireisa hadi Bangladesh Myanmar Assam Tripura amadi Malenge hek tongan ba mafam sinda khundariba Manipuri sinau sing morina MEETEI sinau sing punam ki mafamda ngasigi numida china lakpada yamna dugumba numid adu punna ningsingminabagi adugumba tanja adu aikoina lawminaba ngamdragasu aikoi isai gi yumda aikoina ngasi ginumit ase pangthokpidana haukhrabai paipu sing adugi mafamda ngamjaba haikal lekap tambidana isai gi yumda minute amatang orsu lepidana mokoibu thauna pangal hapiba mokoige adugumba thauna sing adubu haureiba ngasi mirol sidaida amadi tungi mirolda aikoigi athobi sing adugi wakhalon mokoina pamjaramba ningtamna hingba pamjaramba dugumba punsigi masak adugi wakhalon ado mirol sidaida aikoigi Patriotic Writers Forum ki maike degisu paujelasi pijabani ngasigi thoromasi tongan ba akhang hei kaya ga loinana achauba platform amada mahusagam pangthokpa yaba thorom ama oiragasu handak chai simadi malem pumbagi oina dugumba corona virus covid-19 ge sumba pandemic sina maram oirakanda mayam punba yadaba sina maram oiraga aikoina YouTube ki khuthangda Manipur live na ki khuthangde koi aikoina athoba sing adugi mafamda ngamjaba heikalekat tamba aduga aikoi punna punminaba ngamdraga su aikoi makoi saithajaba saireng khudol tambana handak chahigi athoba singi numitki mapunga thoram oijabani ngasigi saireng khudol tamba sida tongan ba Assam gi aduga Tripura gi amadi Manipur gi tongan ba ai singdagi koi Patriotic Writers Forum Manipur na khangachaba akagi ai sing asigi akhannaba saireng khudol tambagi thoramasina handak chahigi mapunga thoram oijabani handak chahigi sigumba thoramasina lakpada Patriotic Writers Forum Manipur gi maikadigi malengi Manipuri isinau sing amadi malengi hek loan nasibu khangbiri isinau sing mafamda paujel pijari madudi aikoi haukhrabai paipu sing aduna thambiramba ngaklamba aikogi ngamkhai aikogi satnabi aikogi saktam aikogi tradition punamak sing ase ngasigi mirol asina ngakminasi athoba sing asina no matangosu nimtam hengba pamjaramba makogi wakhalana do ngasigi mirol asina su pokminadana aikogi chap chana lejari be aikogi nat culture adi aikogi integrity aikogi boundary punamak sing ase ngasigi mirol asina ngakminadana asiga manumit ase koi punna observe tominasi haiba paujel chima Patriotic Writers Forum Manipur gi mahut sinjaraga mayamda paujel chima pijabe aigi sairenggi maming ngamkhai imagi ngamkhai ngakani khuya thambanda yuriba tingkhang tumbau satkhini yolhing chaliba khudang dai pangan thauna utuna sanai khuji siramkhini pirang sinthaganu ima pari pangan chaure namom lausing watare maithong khegum langsinduna khudang pifam taiduna masam mana ipha pukning wakhal leitade imagi ngamkhai da singnari yumlon nabana samban sirakli leiba matam natare noktuna kiraroi imu naimu tanaba I katkani thauna utkani imagi tamak I katkani thauna utkani imagi tamak ek asida pokjabi salai asida chaujabi siroi lili jugo lili yumlon nabana yumthang nabana makhoina pongjari laujari phanjari aikhoi gini laujaba sai puwarina haufam sarphamna MEETEI leima mamomni khanghan khabrani malem pumbada manglam chatki ningdamba hauja thengkhang kayada lan thengnakhiba athaubasing
थवाइना पोंथा पीनखी अथौबा मिंथोन फंगनखी थवाइना पोंथा पीनखी अथौबा मिंथोन फंगनखी निंग तंबगी लानफमदा इमागी थवाई याइबी कटपदी माइथीरे करम हाइगनी तिकेंद्रजित पावना थांगान एरापोर्ट चिंगलेन सना सेंगोई सना सिनसो मरोमदे लेबाक निंगबा लैखिबनी ngамखै ngakpa kaya masu kanglagi sanathong nikhibi palem ima mayamdo iraipaki tamakni iramdamgi mamomni chun taranipan mioi taranipan thawaiga ngamkhaiga sinaki July nipan lamjing maira ngamkhai ngaksi aikhoi Sayengi maming August tarago hundoi Umja kaya haukhare Kumol kaya satkhare Anauba kumgi Anauba August ki Anauba sechat tarago hundoi Lak lene nahakti amuk no honana Haukraba matam amagi Ningam haudraba thodok amagi Paujel ase puduna Ningsing hale nahakna Tungi mirol ekhoida Maitai leimagi mapari Bira thangal anina Imale pak Manipur Ningkha tamna panabagidama Langi pijet chatuna Bakutta thangsang paiduna British ki mayokta leplaga Thangi thanglo lahaiduna Ning tambagi lalaw lawkiba Minai nai thang oiduna Mikha pona hingbadagi shikibana saruk chama hena phai khanduna mihat pungi kaya kaduna thawaina pontha pikhiba ningsing hale ngasi mapari mamom aikhoida anouba August ki anouba sechat taraga hundoi nahakna nohona na lakpada athouba na khoina pamnamba athouba na khoina lauramba Ningkha tambagi khonthangna nillare ngasidi maikei khudingna athouba nakhoigi hotnamal athouba nakhoigi kathokmal mahaiya lasanu mapok khudingda Pajari baigi ming KESHO SINGH IRENGBA Ngasi August 16 na lakpasida nauhona na ningsing lagle thodok ama achauba miyam amagi mitmang maktada British ki matik mathauna utnaba malemda angambani khanghange matagum maitei gi mathauna maringjel thatnaba mina mibu thauri yanduna hatkhiba minungsi haibato amatta yaudana phongna miyam de yenghankhiba Nongmai paiba lanmi mayam amana ikoi na ngak seladuna ning tamba maitraba ki maja ibungo maitei nong sarel tikendrajit sahina lumtharaba thangal general anibu puthoraki thauri yalaga hatnaba matamdugi sana kaithel phaidabung ngasigina bir tikendrajit park Shahid Minar leiriba mafam sida Phasigi amuba maikum upsinki iraiba ki ning tamba manga dabagi sarupudi dungi mirol da para oi hongnaba maitai gi thauna taklam ge matagum sibana saruk chama hena phaikhan khiba nokna phaja phasi sagai ka khiba mi hanaba phasigi thauri bu lai parengum ngakta hukhiba karamnadi kaugani he athaubasa Numidang wai pung mga muktaba matamduda mangakta phasigi thauri thujinki British ki aningba thungnaba phasigi ingit yathang piki khonglefam khangsat satoki athauba ani khangyan yan thaki khawri utong kai khraba ani gi ngaihak tangi awabdo yengamkhide thawaina ma pan thoklamdai gi masaduna pharang chongmudu uda
Manipur imagi thamoidi khungat payadana kai khrabane akoiba tilliba miyam dugi mikap mirau khol mayam duna nomadon hogaina ninkhibani pangal thokchi haira thongam khide thamoi mache thokna kai khibani mathabakta khudumna su laimaida on hikna tengthan na heduna miyam do kayada wana khangna thiba numit thana leiri makhaidi khak kaw ngamlaroi Siduna lektaraba hakchang singdo amuhanna hingalakadra pakatuna wanglen pungja ama supna yanuna thamkibani minung si haibado amata poktana August 16 lakpada e thauna phawa thawasing malemgi laisat oiduna lockdown na thingkhrabasu Maribak maramdam nung sijarubana Hawaii na pontha pikiba he thauna phaba mapari sing ningsing lurnu yade thamoi nung sida August 16 na lakpada bite kendra thangal general pauna brajabasi mitki pirangal loinana athawa hongi mafam thamoi seng na kasari lairang khujok kharadang Konggol singi lambi urakli asum konggol sing na koigi konggol sing sinapunduna lambi oina sembirami tungnom chakkidamak haina konggol singi lambi sina chakki asum mangalgi lambi sida mapal naidraba nungmadon tamna kanana su chatnade konggol liklam sida chatpasu ngamnade kudung induna Hamlam lagi kok narabasu kayarak hamna anong bukongul malengi laymaida kunam chetraba kong sing na lepada kong pamatasu hakamde mutkibana hali nasadagi sintakiba humangi iriksing kangsilawa ikeng singna tuatuna samlamba upongi kongul sing sidi mutpa naide matamgi kangkong dasu hena mayek larakli kuiraga matamna sum Ayiming Kesimangang Zagirot Assam Sahi Samaga Kunmapan Suba Manipur gi Athawasing Numit Asiga Mari Lenana Ainangasi Pathoktagador Sainangasi Mami Igino Sahi Samaga Kunmapan Shurak Laba Athawasing na Tambiramba Ning Tamba Ngasi Sumayol Sungduna Hauri Kanglay Ida Marol Thoktaba Ningam Daba Tamoisi Kapning Hali Ningsing Bana Athawasing Do Nakoi Kathokpana Aibu Tambiri Asengba Maitrebaki Pari Mamong Wahang Kayana Tamoisi Set Kaire Kari Taukraba Ainadi Imalay Paki Unsi was Hana Potkum Pibul Haibida Hawaii Imalay Paki Ning Tamana Heli Bom to Marakta Iking Jahoy Maya Kalaba Numit Tawa later Piringi Numai Singjang Lonamba Tengo Amada Mamhenba Hairang Kongja Singlen Chana Pauna Meda Tauba Balem Imadi Konkama Makaida Mi Kide Lai Kangde Kajal Pukamba Males Kiming Sa Taba Napahunba Maning Tamagi in a Sarakba Sirai Naga Piringi Ubada Ikeng the Ido Mamba No na Punsi Kongo Pumamba Imagin Shibina Pulava Niranjan Subela No na Hawaii Piki Ima Nangidama Ning Toro Hum Leva Chuli Taupurel Maning Tamba Mari Bakidama Nahana Tantong Daba Ibu Tangal General No non Bahitaba No na Hadi Sagai Taka Kiba Popa the General Lava Ning Tamaki Katopa Ning Tau Mataki Ida Yarok Lava Tona Paba Leva Punja Tinduna Malesku Kongo in the Kiba Hey Juvaras Beat Kendredi Kanglegi Atoba Katsari
ꯑꯩꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯈꯨꯗꯣꯜ ꯃꯩꯒꯤ ꯅꯣꯡ ꯃꯩꯒꯤ ꯅꯣꯡ ꯑꯊꯧꯕꯁꯤꯡꯗ ꯅꯤꯡꯁꯤꯡ ꯂꯩꯍꯨꯟ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯔꯤꯡꯖꯦꯟꯅ ꯃꯥꯒꯤ ꯃꯣꯡꯐꯝ ꯑꯣꯏꯈꯤꯕꯅꯤ ꯃꯥꯒꯤ ꯃꯔꯥꯟ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯔꯤꯡꯖꯦꯟ ꯑꯗꯨꯅꯤ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯩꯔꯥꯡꯅ ꯍꯩꯀꯣꯜ ꯐꯥꯔꯕ ꯂꯩꯔꯥꯡꯅ ꯂꯩꯀꯣꯜ ꯊꯜꯂꯕ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯇ ꯃꯅꯤꯅ ꯏꯔꯣꯜꯂꯨꯝꯗ ꯉꯥꯟꯕꯒꯨꯝ ꯚꯥꯔꯠꯀꯤ ꯅꯣꯡꯄꯣꯛ ꯆꯤꯗꯥꯏꯗ ꯌꯦꯛꯅꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯥꯛ ꯂꯣꯡꯅ ꯌꯥꯗꯨꯅ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯈꯤꯕ ꯍꯦ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤ ꯍꯦ ꯏꯄꯨꯙꯧ ꯊꯪꯒꯥꯜ ꯀꯠꯆꯔꯤ ꯉꯁꯤ ꯅꯆꯥꯁꯤꯡꯅ ꯅꯤꯡꯁꯤꯡ ꯂꯩꯍꯨꯟ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯠꯈꯤꯕꯗꯥꯏ ꯄꯟꯊꯧ ꯈꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯏꯒꯤ ꯄꯥꯝꯐꯦꯜ ꯆꯥꯏꯗꯨꯅ ꯅꯣꯡꯁꯥ ꯄꯥꯡꯒꯜ ꯎꯠꯇꯨꯅ ꯀꯥꯈꯤꯕꯗꯥꯏ ꯐꯥꯔꯁꯤꯒꯤ ꯐꯝꯕꯥꯛꯇ ꯅꯣꯛꯅ ꯅꯣꯛꯅ ꯂꯩꯒꯤ ꯗꯣꯂꯥꯏꯅꯤ ꯈꯟꯗꯨꯅ ꯀꯠꯈꯤꯕꯗꯥꯏ ꯖꯥꯏꯕꯤꯅ ꯄꯣꯟꯊꯥ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯏꯗꯕ ꯋꯥꯌꯦꯜꯗ ꯃꯤꯌꯥꯝ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯎꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯈꯨꯠ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤ ꯐꯥꯎꯕꯅ ꯄꯥꯔꯤ ꯑꯅꯤꯕꯨ ꯆꯤꯡꯅꯖꯦ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯑꯅꯤꯗ ꯇꯔꯪꯒꯤ ꯂꯥꯏꯖ ꯁꯤꯟꯊꯗꯨꯅ ꯑꯣꯟꯅ ꯈꯣꯏꯅ ꯈꯥꯡꯈꯤꯕꯗꯣ ꯄꯂꯦꯝꯅ ꯀꯞꯂꯤ ꯉꯁꯤ ꯅꯄꯥꯔꯤ ꯅꯃꯣꯝ ꯑꯩꯈꯣꯏꯅ ꯅꯣꯂꯨꯛꯄꯒꯤ ꯐꯤꯗꯥꯗ ꯊꯝꯗꯨꯅ ꯑꯊꯧꯕ ꯅꯈꯣꯏꯒꯤ ꯃꯤꯇꯝꯕꯨ ꯀꯠꯆꯔꯤ ꯅꯤꯡꯁꯤꯡ ꯇꯔꯄꯟ ꯂꯧꯁꯟꯕꯤꯌꯨ ꯇꯔꯥꯝꯅ ngasi August ki 16 lakpada pinabinwe panthau khoina yakna lamba oinaba nacha singi pangal ngasi lehaurasano athauba nakhoigi minglem se malengi wari simbulda sanagi mayekna iduna launi nungsiraba ichininau sa saitharusi khongjonggi upulna himaloigi chingdondagi oirasanu masina malem pithi imagi yaifaba lehaurasanu maitraba imasu sida pamel oiduna thiru khisi aikoisu idhau kulachandra angau sana panthau makoigu ipak iren munglanduna ngairangani macha singgu ahangi torbanda letuna lakli ngasi nacha singna panthau khongul lijaba hanbirako amuk taibang tara tambirako nacha singi kumai yengbirako singi mafamda katjaba aigi iming chana lembi ngasi korau numitse kanglei pakki puarida munai dana lehoragadaba nongjani liklang pareng athoiba ngangoi pareng tattuna laimai thakta takhiba nongjani kanglei pakki puarigi latamda korau numitna thokliba makhai nongmadon atia makoida numit thana thokliba makhai MEETEI leimagi mapari kayana liklang soina taduna malemgi leimaida takhiba numit kriski kumsing lising amaga chanipan maudra mathoigi August ki chaitat 16 sini khangna sikhibani thawai thage khanna thakibani yaibi pandol lomkhibani taibang malem pumba punamak makhoigi khubam nungda thamningba ising ichau gumna ihaurakpa atiyagi thawamichak kum masing thingamdraba Angrez laloi kayaga loibi chingsangna koisanba MEETEI leima imagi kanglei pokpi palemgi thongna lingjen henthoiba mapari mamom khujok amaga huyel lanphamda mairong yakhiba iramdamgi ipu iben singdo hige khanna sikhibani michen oikhide kaidongda samai laikhide lanphamdagi iramdamgi ningtamba ngaknaba nokna thawai thaki
harau maithong makalamna mihat sagai kakiba kamlak guru sung khubom chenglei ho samlang chujak saraba ipu thangal athauba maitai nongchak koireng sana kanglei ning tamba lanphamda nauriba hairang khongja jinglen chanana sana konphu kaiduna liklang joina kenkhibani nahanong ipa ipu singna thawaina pontha pikhibado kana masunglangi nati makhoigi irong irikna ngasi aikhoigi damaktani adubu ipu thangal athauba koireng sana tikendrajit korong nongdol thaktagi laichin pomai hangtoktuna amuktadi yengbirau nakhoigi saruna kharamba sambaldo nakhoigi ikhengna laijo ising oiduna cheksinna de kaidongda samai laikhide lanphamdagi iramdamgi ningtamba ngaknaba nokna thawai thaki harau maithong makalamna mihat sagai kakiba kamlak guru sung khubom chenglei ho samlang chujak saraba ipu thangal athauba maitai nongchak koireng sana kanglei ning tamba lanphamda nauriba hairang khongja jinglen chanana sana konphu kaiduna liklang joina kenkhibani nahanong ipa ipu singna thawaina pontha pikhibado kana masunglangi nati makhoigi irong irikna ngasi aikhoigi damaktani adubu ipu thangal athauba koireng sana tikendrajit korong nongdol thaktagi laichin pomai hangtoktuna amuktadi yengbirau nakhoigi saruna kharamba sambaldo nakhoigi ikhengna laijo ising oiduna cheksinna kharamba naram inkhondi tumit yurangna chaktapham oire sambanna langoi chansilakle mina mibus sumduna sare sambanna langoi chansilakle mi marakta mi thiba warakle ngasi su thengnari saudabag mahik pare mapaina taibang mioiba ikhoiga yumdang banasu phamen mulle phamen munge hairakle patang banasu pakok paige hairakle tingkhangi tingkhang ngakta ngaisilakle nakhoigi aikhoigi khongthapham leisilaktre ngasi korau nomagi chiraba wanglen pungja sidaida he thawai changkholba hada mirel athoiba sing nakhoigi thawai mirenda thamoigi leka nungdagi thoklakpa mitki piranga iroinana leirang leihun tamduna kachari nakhoigi nafamda kachari nakhoigi nafamda he athauba tikendrajit he athauba thangal he athauba hairang khongja sana leipak kanglei pakidamakta thawaina pontha tamkhraba nokna mihat sagai kakraba athauba singi nafamda kachari nasuna kachari ningtamba madi thawai ngarang aigi khumlen manglanda laklami athoba makhoi loina ngarang aigi khumlen manglanda laklami athoba makhoi loina imagi demak ningtam lanpham mayaida yaibi pontha oikhrabasindu phasigi kongoi hukkhrabasindu ipu thangana lusingladuna ningtam lanpham mayaida yaibi pontha oikhrabasindu phasigi kongoi hukkhrabasindu ipu thangana lusingladuna aduga paumelami asuna milu pirang ipom hong kalak laganu leirang khujok huglak laganu amu leirang di pareng I teirabana khutuna iphamda kalak laganu leirang khujok huglak laganu
amu lerangi pareng I terabana kutuna ipamda sasa kisnu lerang leka phanna yenza kisnu lenam maning tamna phanghalune makhoi busu ning tamgi mahau sasa kisnu lerang leka phanna yenza kisnu lenam maning tamna phanghalune makhoi busu ning tamgi mahau tanindare okle lonong wahi uningdare ware tokshinaba pirang taningdare okle lonong wahi uningdare ware tokshinaba pirang khoidari bati supnatagi thamoi nungi lerang paring duni nungsigi langana lengniba khoidari bati supnatagi thamoi nungi lerang paring duni nungsigi langana lengniba khawrang libati supnatagi pai manungi irik iseng dunine madum thingamdana iho khawrang libati supnatagi pai manungi irik iseng dunine madum thingamdana iho adubu kadai kaida laikhe adubu kadai kaida laikhe leipak maiba khurai tangba ningthau maiba sirai tangba adu kadai kaida laikre leipak maiba khurai tangba ningthau maiba sirai tangba amatasu udena punama ko amuna kai kunase Sarini mamen nangi damak nahaki damak khongul lamagi damak punsi anauba mapo onki siraga loiraba mapo laisada tinkhragadaba hakchang satki lakhi satki punsina punsida yema ima nahaki damak minai naithangdagi kannanabagi damak napari namo lising na thawaibu pithoki pamudana nahaki damak nungthangi matungda amambana inabagum inki awabana nungaibagi tungda ngasidi August 16 lakle amuk chatkhirgani purnima thasibu adubu ningsingli amuk nahounana thawaibu pamudana pithokiba thauna phabasing ima lamdambu nungsijabasing makhoigi khudungbu ilaknaba khongulbu mangda thamladuna athaubising nakhoi loina chatkhrabasu yeningdi hulakli nungsit chatkhrabasu unadi lenglakli aroibana hankhrabasu ahobudi lehawli numitna ngali nungthilda thaumaina ngali numidangda adubu ima nahak leitaba yumdudi amambani adunani ima nangi damak nahaki damak siba kidriba thawaibu pamuba khangdriba ponongku khurunda mayam pung ko kurum jari aigi sering ni maming August 16 lakwas taning singlakli ai da pungi thobi kongoy lir teken rajit thangal general niranjan cheweda ukram bam kajao kirai tanggal angre sing lo nong liwai aduga masi ning singli imagi ning kamanga na bagi tambal khong yom na tu khaba thaw ba sing pauna bar jaba si sengoi sana YAISKUL lakba song thamia yeng koi ba wang kai mera ba nongal lam dai da bari pak ning ba sing pung ning ko ba ya ka ro bari mom sama pang ga sa khole mi kap tho ba ne ha kanang I thmoi na no loi da gi adu nga sina laioi khaba thaw ba sing gi sing la kang la men da ne tu na mitang hi ba lu sing ba sing na chin thari mi ru da gi tak ki pira chin da sagli mari pak ning bi sai lai khujok kali khongjom to el trawanda sai minar makhong da ai bak nya mamang da hal pagamang nongli kang lang saw bolam pak khongjom ni pachak la batel tourist center sem la badi charon churon di wa ho la ro oje ba thi bagi tai ron ke thel da kunchi bela lon ba lak li ba mi rol se ai siu nang siu ma siu roi na ma ichile naw sa nai tai le tre isagi khan ma da irei pa kaw khre
Uramba tolba kari umbada nongdol taktagi iku tanggal manawi bunga jubrajna tanggal bazar pauna bazar gi ngat tek na wang bada la ma puching se soinen nang harum gani abuk sing da bagi ayam ko ko krom jani ai sere ning tamba he kang lei pa kaw rubrani nang di ning tamba lei pa ni narong dom leplam ba khungfam houze kaya da di chet khidrabani sangthok sangsin gi thongjau se kari tahana hangbo mangsok phamen yauna birati khutna lamlakhi khutpai set pa magi pangal na kan khibana pokchin ki thori kongoi athoba singi naksamda makuna yomba uhei manungda masung kaya thokna kairiba sanagi phambal konba thokonni sambal masing khangkhibara adu nangdi khangki khangna lotkhibani phamnaiba konu khanba singi nungairaba kumhei makhol thokdaba langi kumhei yenglingai khunu kare lakli maithibagi pau thengkhang khuding maithiba ngakta uyan mai thawa awal lan nupi lan pham khuding maithibagi lan maithibagi ningsing mairani sukhotiba athoba singi mongpamde masi mikap thokpham khangdringai lusam paidna chingsingkhiba namlo yana se khudiyekna netna thamki ningtambagi phibanungda punduna nasinga thibul namduna kadai lalhong namthunabagi khulai kadai nu khulai dugi kanaba phimu setpa kanglona thoina mai ikhibani tumliba nungsa phawa yakai ki lanthong yangba helen ki asau maisa wanghan ki ona taina balengak ona masa maring phalabada maithire salmila maithire chitaranjan jun train panji lan thambu mai pakani haigada kari orkadagi khangdaba laiba tungi khalli ngasi pawa mingsat thina hingadabagi saruk shikhibna saruk chama phai wahai asik khakira tikendrina pokhiba mahama hingkiba piklaba maning tamba kangai pa ning tamna hingba khunai lai laining lon sedmin lon lengak lon kanadagi nipal tangdaba imagi masa kayale masina tone nungaiba masina tone hingba kanada kari sinaramba law thoro taklo law iramdamgi wakhal chemba kanale law thoro khanghallo sukhatlo musiriba maira mareba musibari maira thamoi da changduna kanglei chasingi chawthoksa phomni khanghansi kanglei cha oina pokubagi kono pokrumje ngasi nimit asidani isan yana ngaksamda thauri kongoi hukduna momonona thawai thaki ningtam ihogi anu wakhalon thamoi khudingda chairamba ningtam ihogi anu wakhalon thamoi khudingda chairamba adubu kadai mangkhre ngasidi sinaramba thongna lingjendo pedi dako ere sa mikha pona kari gi hingli yakai ro thona lingjel do mino kawkhro mai thongda anogo mino ki yening tamhallo mino kawkhro mai thongda anogo mino ki yening tamhallo asiba thawaina penaba asiba go wari saba phangnaba asiba thawaina penaba asiba go wari saba phangnaba anogo thona lingjel hapnaba 13 August lakpada 13 August lakpada athobusingi thana lakpasida umjali singama sanipan kutaramathoi August ki tang 12 mikap miraw kolkana nimki kangai lakli athobusingi nising tha singaba August sidani ang ipaki ona pari tanggal general Nebraska Kendra zit no na phasi ki sagai ka ki ba ona Germany
wana maibapu minai bali thadatnaba karamna kawani na koibu anisa singna uza kumon kudingi nisina lapada pangtokli na koibi nisin tholon tongan hunda kali pakatana tana kali paki wang madasu khairang merang katana na koibi nilendi ni thana leini makai lehurani singuna amuk halako thobasa semako anoba awat play chalo kali pa ama semako anoba awat play chalo kali pa ama tuna putun dari Lanthok sari aigi sereng ning tambagi wahantho ngasi athauba singgi namit August 16 maikei khuding ningsingnari adungai lising ama chanipan marifu 13 gi August 16 da ima lepak iramdang damak nokna farsi sagai phaida bungda kaduna thawaina pontha pi kiba lamdam sigi mapari lamdam sigi athauba karamna bu kawgani he athauba thangal tikendra August 16 na imangda lepdarabada ngasidi mayek senglakli nakhoi gi thona pangal kumja kumon khudingi nakhoi gi thawai mirel gi damak maikei sin thungna katnari mit ki pi gei roinana nga senglaba ngasigi na mitsina lakachina he athauba nakhoi na mangjaramba ning tamba gi wahan thok phangdri ngasigi mirol nasu adugani athauba nakhoi na katkibe ina phanglibani hingbagi wahan thok ngasidi ahang mamalangda chairi utki mapai sin thungna angambana ason babu duhat piri hanbalaita hatnari angam amaga khaibung tanare machin manau singmi tam masira nakhoi na mangjaramba ning tambagi wahan thok natte masinate athauba singi manglan pamlambadi makhoina sagatpani apunbagi saktam laiminabani nungsi chanana ning tambagi wahan thok manghan khibani angam atawsing adubune ngasi August 16 na lakpachida sukhatlasi ning tambagi asengba maira laurasi aikhoi ning tamlage manaba khunai amagi namak sangsilasi athauba singi lambi tungina amatoiba wakhalda ponam kufrumja ngasi August 16 leblari tarang nokniba mai thong uladuna beat kendreze thangal general kaya da nuksi praba saktam sino he athauba kapchage leiram khujo latna diganu pangje praba na cha singu hapiu thongna pangal nakhoi gi minlen tabu sonjabada chelinga si phawba pari puri puthangi sengraba iselsi nasa singi hakjangda leili thongna munaidana laikhigani igi machuna hongdi makhai yengbiyo athauba malem lekoi punga sida ngasi sukhatliba mairasing mani makhoi matamdugi lanphamduda soithokraba nasana nawsingri uthang suthang singni soithokraba nasana nawsingri uthang suthang singni makutta maira chukhatliba leirang pareng lengliba chaithalagli khujok thalaba leiram sing khurumlibase nakhuya thambal sokna ahingba thawai ni se thalibase athauba nasunglangi ahingba thawai ni se thalibase nasunglangi khurumjagani karam balipun no pullariba matik tasuk leina mayai
lipun karamba lipun no pullariba aduga ning sing halibang sina karigi wasak adumak mariba ning kibasing adugi kanglay papul asidi makhada ngamlaroi kaidong khong hai kiba saigoi ning sigi wang malan thambiram laba makhoi aduna minung sina yom laba thambiram laba makhoi aduna minung sina yom laba sambal nei kharam liba makhoi na thawai sing aduna uyung oi tinglambani yoi oi ikheng tana leihong laba sak kaya lengdana tinglambani yoi oi na ikheng tana leihong laba sak kaya lengdana kaurubani kaujan thibana mioi mapok oibe hona sa laklidana adubu leptana nangdi umja amagi manungda umon amagi maming lau August 12 athau singi numi masina sumadomde langlak khini sanagum maida iklaga helak khini leinam ketuk tigum lira ga tabuno maramde matam se kunma thoi suga sahi sa satliba aroiba sak asigi matam se kunma thoi suga sahi san satliba aroiba sak asigi thank you 13 August na lakpasida matam magi kai phadraba khongse thingluba yaba nate corona naga yorok le ngasi so athau singi numit tamjaning bani haikat laikat na khoigi na phamda adungai gi ningtam lan gi lanmi sing thawai na pontha pi khiba na khoina harau longgadra pangdra bai khoigi itausi hajindra thambi khare konthong manungda makok oiningba singi khusengi landa thadorokli laknaba ngamdraba corona mahik laina laichat maraksida ngasisu purakli chingtamgi nungsimari matamdura soknakhiba ningtamagi lan ima lebapu mikhuttagi kanja hongnaba chingtam amatta oikhiba lanpham nungsikredako matamdugi luchingbasing apunbagi kholautana ninkhiba tongsinkibado bom top nongmoigi mangda ngasidi khaibung taunara machet takhigadra mipaijara thawaisina wadaba ngamte poknapham imagidama kari oirakpa urani koiraro ho athauba sa nakhoina ngakta thauri kongoi thangkhiba kana masung langino hairamo taklamo athauba nakhoina KHWAIRAKPAM kajau thangal general tikendra asitasu natedo khungjahudaba kayani kachari herang lerang kharase athauba nakhoi punamakki mafamda August Patriots Day अथौब सिंगे नुमित हारिबा थौरमसी मणिपुर की तोंगान बा स्कूल महिरोई सिंगसु मागी मागी स्कूल दा पांथोक्तना ngasigi नुमित asi mahusagum पांथोकपगी खुदोंग जाबा फंगदबा सिगिदमक कुदि पेट्रियोटिक राइटर्स फोरम की माइकेदगी सु नुंगाइतबदि फोंदोक जाबनी अदुबो हौरैबा महिरोई सिंग अदुगे स्कूल कॉलेज यूनिवर्सिटी महिरोई सिंगसु इसाई साई युमदा अथौबी सिंग असिगी मफमदा हाबदी इकाय खनो उत्पीबगा लोइनना तोंगा मफमदा सिंगबा थौरमसे पांथोय हाबगी पाउ पेट्रियोटिक राइटर्स फोरम मणिपुर सु ताजै अदना सिगमा थौरमसे पांथोपिरबा पुनमक अमदी पेट्रियोटिक राइटर्स फोरम मणिपुर आसाम अमदी त्रिपुराना पुलना सिलगा पांथोलिबा अखोगी मणिपुर लाइव यूट्यूब की खुथांगदा पांथोलिबा सिगमा अथौबा सिंगे नुमित निंसिंग थौरम सिगमा मई लेनना तोंगान बा saknairaba aiba singi akhanaba athauba singu saithaba saireng khudol tamkhiba punamasibu haubadagi loiba phawa meng tabikhiba punamak amukana Patriotic Writers Forum Manipur Assam amdi Tripura hot sanjaraga ikai khunaba amadi tobimal khanmu uchari Manipur live ki khuthangda singba thoramasi pangthope ayaba pibidana miyamda yohandiba sigidamak amukana live Manipur live ki singba sinna punamak thoburoi punamak puchu Patriotic Writers Forum market gi tobimal khanmu uchari lakadaba sei singdasu
असिगंबा थोरमसी कोई लेप्तना महौसागम पांगथोना बुहना जगे हंदक सहीगी सिगंबा कोरोना वायरस के सिगंबा पेंडेमिक असे अमुक हना मालेम दा लाक्ता बोइसनो कोरोना वायरस मालेम से मुटखिदना अखोई पुनमना मी पाइनरिबा अखोई पुनमना नंगलिबा अवा चैथेंग असे अमुक हना मसी मालेंग मियामदा नंगदब ओइसनो हाइबा वाफमसे थमजबगो लेनना मसी अथौबसिंगे निमिट पेट्रियट्स डे 13 August 2020 की थौरमसी मयाम पुनमक्तगी कायनना याथम निजरी पुनमको अरोइबोइना अमकन खलुजरी